Congress ki LUCHINGBA RAHUL GANDHI na NGANGBA WAPHAM ama All Manipur United Club Organization Amuco na MAPUNG PHANA TADANA TONGAN WAPHAM kaya THAMLAKPADA NATTANA SHENGDOKNABA AKAKNABA MATAM THARAKPA si LAIBAK THIBANI HAINA Manipur PRADESH Congress Committee MPCC ki President MLA ke MEGHACHANDRA na PHONGDOKKHRE ngasi BT Road LAIBAK Congress Bhavan na pangthokpa paugi mifam amada WAPHAM asi phongdokladuna MLA ke MEGHACHANDRA na hai Manipur da separate administration chana halu haina BJP ki minister ani yauna MLA TADANA demand tauriba sidade Amuco na SHENGDOKNABA matam piba laikibra pidragana karigi pidabano karigi tumina laikibano haibase Amuco na miyamda khangan phamthoi Lakleba November thada pangthokadariba Mizoram gi State Assembly mikhal gi campaign amada Congress ki LUCHINGBA RAHUL GANDHI na thamkiba WAPHAM ama Amuco na MAPUNG PHANA tadaba manba mongda WAPHAM kaya thamlakpa si akan bamong na condemn tawe Rahul Gandhi na thamkiba the idea of Manipur is destroyed by the BJP Haiba Wafam Adusu Amuco na tabiramlabade HAINA Nungaiba Oiramgadabani May ahum dagi haurakiba irang adugi makha tarakpada Haiba administration amagi demand tawbada yauriba lengaki minister ani amade BJP ge MLA yauna MLA tara gi mathakta Amuco na tumina leishinkiba karigino hainisu makna hangke Rahul Gandhi na thamkiba Wafam The idea of Manipur is destroyed by the BJP Haiba Sida state asigi boundary gi Wafam. Aikoi puwari amadi traditional amadi furup kaya na khundariba state asigi tongan ba kanglup kaya gi Wafam yauribane. Yamna nungsi chanana lairiba lamdamasi BJP na kaihanaba honare Haiba Wafam so the idea of Manipur is destroyed by the BJP da yamna mayek sengna panbane. Manipur ani thokhalle haibanate. Nakala morobda BJP Manipur Pradesh ki senior General Secretary K. Sarat Nangarang, Rahul Gandhi ki matang da thamkiba wafam adu yamna ngang macha taba wafam ne wa mahaigi haiba tarabade hana ningthina lairik paraga haibiyo kabo beli karamba matamda kanana pi khibano haibasi dedi da leiba National Archive ta chalaga khangbangam gani hainaso mark na makata ke aduga BJP da su Congress na thol pani haiba Amuco na su adugi mari le na haiba Who is the responsibility? Why don't you say to the authority concerned, to the government, to the central government, to the state government? Why? Karigi haidi, boida. What haidi the deputy haidi? Masigi separate administration adagi sugum open se. Sigi wa. Ekoina khanaru ko da kanate BJP pal kanta to. Manipur pali ngai dam ta masigi wa ta de Adi Congress na lai gaida basi wafam amata laite BJP na palakan da thodi ba mayam se BJP lai ka dai kan da natro